mayam bahamuktuda kalirifin taram lokchari ngasi mayam ni phone da khudol tamdagadoriba movie sigi mamingna ha chapter 1 movie sigi wali ba matamda karigumba soikhiba lankhiba yawba taragasu mayamna ngakpigani haiba wafam ase thamjari wari sigi horpage matangda aikhoina jungle amada Marks upon a palm and a PMO, Koti, no labing mong say a queen of Fangli. Other than the Pietana, Tanner Clivan the part as some lottery in the way. No part so, unbelated a Mahapo, Koti Tirake. Madugadi, no part to the Ginatung of Vitamta, Mahana, Centorcom, Matamuda, no father of Mawanda, no win aim Tamke, Amazon, no way to Captana, Mahapo Hot okay. Martangishan the night coin of Fangiva say, Archana Kobe, RPS of Bicharamubo over Fangli. Marksu Maranaduna, Marki Pamunga today, Hogel Kiba, timing to the Nequin Uribase. Morgiri, Mangwada, Fonamalai, Aduka, Phone directly Base, Jungle Lamagima Pamada, Crime Mamatoli, Mia Mipuntoli, Hydra, Power Tamake. Morgiri, Sena say, they want the lucky have the market investigation of the key, a handbird into the lucky bene. Tossing Hypertargate, Mahon Masiki investigation say, Somnotigi, 7 days solution Mangam K, have the correct okay. Matosum Nam Hauso, Jungle Duda, crime sin the Rim of Motuda, Ying Balake, Papa Maduda, Halum Nipase, me Amakutanate, me Anini, double murder oitro derby, Hividi, Nupa Maga de Pimaga, Papa Madura, see to the Rembi Mongama, Monotina K. Maduragidi market them the officer Dipal Haraklibase, Papa Masida, see to the Rembi the Pasi, Mumming Sina, Vishal Kobi, Aduga, Marki Gari, see Mapa Masida Park to the Masida Queen of Kamangambani. Aduga Siribun PC Kanano Hypacity, quite housing power Kamangam Trihaduna, Man Makoy officer or river, Archana the High K. Modagiri officer Dipon Makata Libase, I queen some Tijan Matamda, Makoy ni say, Mati Manamal Haduna so high K. Modagiri Archana Mapamadura Asamasum, investigation Toba Matamadura, Mapamadura, Man knowing Maru Karatinaki, Havidi, no make it owning Karatinami, Teneriba no make it owning a say, Nupa to the Kappa Amaga, Nupi to the Kappa Magale. The same Hypertargadi, no part of the cup number knowing Maru to the Natana Paname Adobo, no P to the cup kibar knowing Maru today, take never funky day. Motto was an Archana Makoy Harabase, no pause the cup liver knowing Maru city, point blank rest take carpale. Adugo no piece of the couple of city, long range bullet knee. Maramudra Mapum Sitagi, 15-yard Kumajalaga, Maru to Tavla Tielo Hadan Harake. Asum Todra Maki, Constable Singadra, knowing Maru to some Tibu Matamuda. Archana Harkiba Dokumda, Mafam Maduda, no Marudu Gitoning and the Tarame. Morgiri Archana Mapum Madura Kandu the Ripagari Duda, investigation to Matamadura, Gari Duda, Gari Dugi sit belda e Karatayun the Rembagi, Mongama, Tenake, Asum Todrum Hala, Mafam Maduda, Karikari Yoripan Hydra, Asamasum Yapumata Maduda, Mana Karigumba, receive Ama Uba Funke. Receive a sea, resort Amagi, receive ne, Aduga, Mafam Maduda Chalaka, Makoini Matanga, Karikari Kamang Bagi, Hydra Dipak Putarame. Masi Matunda Archana Mapamaduda, Vishal Imung Manumbo, Vishalgi body say Masakando Nabita Matakorame, Aduga, Vishal Haven a pause, Matu Tiraban a palm with me, Aduga, Mark in the PC Mamingasina Anita Kawe. Anita Sum Mapamadura Mark in Mapungalina, Mark in the Bagi, body to Young Balake, Mapamaduda, Mark in Mapung Anilla, Anita Nakapu Mong, Urubum Matamda Anita Bo, Temsin Birame. Vishal Gasib Hakchanga to Urubum Matamda Anita de Home Kaf Kibani, Maramadra, Mabung Tangilak to Mahaputim Kibani, Madagidi Matangis and the Queen of Bufangivasi, Police Officer Riva Archanala, Mapamadru Riva, Postmortem Toripa, Dr. Santiga Waisandrami, Dr. Santina Helibasi, Mihalasi, around Midang Pung, Nippon the Gina, Tara Fopi Manunda, Harpersuadan, Uramani Hatun Harake, Adugan the PC, Masada, Happy, Marki Matawak, the Kursutarame, Aduga, Marki, private person, Kalashomi, Maramasina. Mongwanda Gunapu Sapukarato, the Hapasimidi, Queen of Kamangam, the Hedun Harake. I be the Mongwanda Molesto with the Mahapo, Harpani Hapasim, the Queen of Confirm with the Hedun Harry. Aduka, Bishalgi, Mama Ida, Yawl Pachuba, do Kaitun Lere, Maramadra Punachin of Topa Mali Hedun Harake. Madurigi, officer Archana Tolotuna, Mapamadra Ladiba, Anil the Wang Pong to Wahole, Nakoina, Ganaguma Misaka, Chinabuga Leva Hedun Hanke, Madra, Mabung and Laduna Kunakli I queen the Kanam to the Chinati, Madam Day. Vishal Haribun Vasi, Yam Intapa, Yam Gantabanapani, Marka, Kanagatava, Tenagatava Miam the Lady Haidun Harake. Otherwise, quite so, Vishal Shibu Mongasida, Yam Nangli Haidun Harake, Wafumata Matamda, Archanan Hare. Vishal Galwina to the Biban the PC in Batangsi, Nakoi Kangra Haidun Harake.
ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯇꯥꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯣꯐꯤꯁꯔ ꯗꯤꯄꯛꯁꯨ ꯒꯥꯔꯗꯦꯟ ꯔꯤꯖꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯥꯜ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯕꯨꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯕꯤꯁꯥꯜ ꯍꯥꯏꯅ ꯕꯨꯀꯤꯡ ꯇꯧꯈꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯁꯤ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯤꯕꯁꯤ ꯊꯥ 3ꯀꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯁꯁꯄꯦꯟ ꯊꯥ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯛꯄꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯄꯦꯟꯗꯤꯡ ꯀꯦꯁ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯥꯔꯨꯝꯗ ꯆꯪꯂꯗꯨꯅ ꯁꯥꯋꯔ ꯊꯥꯗꯨꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯈꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯆꯅꯥ ꯑꯁꯤ ꯅꯨꯄꯥ ꯑꯃꯒ ꯗꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯔꯁꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯗꯨꯅ ꯃꯈꯣꯏꯅꯤ ꯗꯦꯠ ꯇꯧꯔꯝꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯔꯁꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠ ꯌꯨꯝꯗ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯆꯅꯥꯗ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯗꯦꯠ ꯑꯁꯤ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯅꯪꯅ ꯄꯨꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯋꯦꯇꯔ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯤꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯨꯒꯜ ꯄꯦ ꯖꯤꯄꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯤꯜ ꯑꯁꯤ ꯄꯦ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯦꯇꯔ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯤꯜ ꯑꯁꯤ ꯅꯪꯅ ꯄꯦ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯪꯗꯗꯤ ꯅꯪꯅ ꯗꯦꯠ ꯁꯤꯜꯂꯕ ꯃꯇꯝꯗ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯑꯔꯆꯅꯥꯅ ꯕꯤꯜ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯕꯥꯔꯨꯝꯗ ꯇꯥꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯔꯆꯅꯥꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯕꯤꯜ ꯑꯗꯨ ꯄꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯤꯟ ꯑꯃꯁꯨ ꯌꯦꯡꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯗꯦ 2 ꯍꯥꯏꯕꯗꯤ ꯀꯦꯁ ꯑꯗꯨꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯗꯤꯄꯛꯅ ꯑꯔꯆꯅꯥꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁ꯭ꯋꯥꯇꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯦꯡꯅꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯨꯗꯤ ꯂꯦꯛꯊꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯣꯝꯕꯨ ꯁꯣꯝꯗ ꯑꯩꯅ ꯀꯧꯔꯛꯄꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯕꯤꯁꯥꯜ ꯑꯁꯤ ꯀꯣꯏꯅꯕꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯄꯥꯜꯂꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯅꯤ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯆꯅꯥꯁꯨ ꯑꯅꯤꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯕꯤꯁꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯕꯤꯁꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯅꯤꯇꯥꯗ ꯍꯪꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁ꯭ꯋꯥꯇꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯅꯤꯇꯥꯅ ꯁꯤꯠ ꯅꯥꯟꯅ ꯈꯨꯝꯗꯣꯔꯛꯏ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯈꯤꯕꯗꯨ ꯕꯥꯏꯖꯥꯛꯇ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯚ ꯃꯦꯔꯦꯖ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯤꯇꯥꯅ ꯂꯚ ꯃꯦꯔꯦꯖ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯑꯔꯆꯅꯥꯅ ꯑꯅꯤꯇꯥꯗ ꯍꯪꯈꯤ ꯃꯗꯨꯗ ꯑꯅꯤꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯨꯡ 7ꯗꯒꯤ 9 ꯐꯥꯎꯕ ꯃꯍꯥꯛ ꯖꯤꯝꯗ ꯌꯣꯠ ꯁꯥꯟꯅꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯇ ꯆꯠꯂꯗꯨꯅ ꯃꯍꯥꯛ ꯄꯨꯡ 5ꯗ ꯍꯜꯂꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯍꯥꯛꯀ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗꯁꯨ ꯄꯥꯎ ꯑꯗꯨꯝ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯂꯝ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯆꯅꯥꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯅꯤꯅ ꯕꯤꯁꯥꯜꯒ ꯅꯛꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯕꯅꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯪꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯔꯆꯅꯥꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯥꯔ ꯊꯧꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗꯣꯛꯇꯔ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ DNA ꯁꯦꯝꯄꯜ ꯑꯇꯣꯞꯄ ꯑꯅꯤ ꯑꯃꯁꯨ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ DNA ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯁꯤꯠ ꯕꯦꯜꯠꯇꯒꯤ ꯑꯃꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯖꯤꯟꯒꯤ ꯃꯈꯥꯗ ꯌꯥꯎꯔꯝꯂꯤꯕ ꯇꯤꯁꯨ ꯈꯔ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯒ ꯄꯨꯟꯅ ꯆꯦꯟꯅꯕ ꯊꯣꯛꯈꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯦꯟꯅꯕ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯣꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ DNA ꯑꯁꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯤ ꯆꯍꯤ 15ꯗꯒꯤꯅ ꯆꯍꯤ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯐꯤꯁꯔ ꯗꯤꯄꯛ ꯑꯃꯁꯨꯡ ꯅꯇꯔꯥꯖ ꯂꯥꯛꯇꯨꯅ ꯑꯔꯆꯅꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯋꯥꯇꯤꯒꯤ ꯅꯨꯄꯥ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨ ꯌꯥꯝꯅ ꯊꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯌꯨ ꯌꯥꯝꯅ ꯊꯛꯂꯗꯨꯅ ꯌꯨꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯇꯤ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯇꯠꯇꯅ ꯈꯟꯅꯕꯒꯤ ꯄꯥꯎꯁꯨ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯑꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯣꯛꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯋꯥꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒ ꯄꯥꯎ ꯁꯨꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯇ ꯌꯥꯎꯔꯤꯕ ꯆꯤꯡꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯌꯦꯡꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯍꯪ ꯄꯥꯎ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯐꯤ ꯊꯛꯁꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯕ ꯅꯇꯔꯥꯖꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯗꯤꯄꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯇ꯭ꯔꯥꯐꯤꯛ ꯀꯦꯃꯦꯔꯥꯗ ꯌꯥꯎꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯅꯤ ꯃꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯇꯥꯇꯥ ꯃꯤꯅꯤ ꯚꯦꯟ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯖꯪꯒꯜ ꯂꯣꯝꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯧꯗꯣꯔꯛꯄꯗꯤ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤ ꯐꯦꯛ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯇꯤꯝ ꯑꯃ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯤꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯅ ꯀꯄꯤꯜ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯔꯣꯕꯔꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯊꯣꯡ ꯊꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯣ ꯑꯗꯨ ꯅꯪꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯑꯝꯇ ꯍꯥꯡꯒꯦꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯁꯔꯀꯥꯖꯝꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯔꯗꯨꯅ ꯆꯪꯉꯛꯈꯤ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯔꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯆꯩꯈꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯐꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯑꯇꯩ ꯀꯥꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯝꯂꯝꯗꯨꯅ ꯁꯤꯔꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯄꯤꯜꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ तसेंना हाइब तारगदी कपिलना इन्वेस्टिगेशन तौबा लाक्लिबा रोबरी असिगा अर्चनागी केस असिगा मरी लेनरक्तुरिबनी मतौ कलम लेनदुरिबनो हाइबतो मयामना मखा ताबदा खंबिरकने मरगदी सन अमदना अखोइना उबा फंगलिबासे अर्चनागी पुलिस ऑफिसर सिंग अदुसो ततागी ट्रक मचा अदुबु कोथि थिदुना लेरमे मदगदी सन अमदना अखोइना उबा फंगलिबासे अर्चनाला विशालगी ममानबसिंग अमसुंग माकी कलिग सिंग अदुबु कौदुना माकी ऑफिस अदुदा वहंग पहंग तौदुना लेरमे वहंग पहंग तौरिबसिसु यामना लेमना यामना चमना हंगदुना लेरमे अदुगा चा अमसुंग कॉफी सु पिथक्तुना वरि सनरमे तसेंना हाइब तारगदी अर्चनाला सिलिबा प्लान असे अते करिमतनाते मकोइना मफम अदु लाक्तुना कॉफी नत्रगा चा नत्रगना इसिंग थक्पा मतम अदुदा मकोइगी फिंगरप्रिंट्सिंग अदु सिजनदुना क्राइम स्पॉट थिंगनरिबा फिंगरप्रिंट्सिंग अदुगा मैच तौनबैदमता माल मफम अदुदा मकोइसिंगबु कौखिबने मरगरी मथंगी सिंदना अखोइना उबा फंगलिबसि ममांगदा थिखिबा टाटागी मिनिवेन मचा अदुसो फंखे अदुगा मफम अदुदा अंगांग मचासिंग काकतुना सानदुना लेरमबगी मौंग अदुसो मकोइना उबा फंखे अंगांग मचासिंग अदुनासु गाली अदुदगी फक्पा याबा पोचैसिंग कयामरुम फगलमे मरगरी अखोइना अतोबा सिन अमदा उबा फंगलिबसि क्राइम सिन अदुदा थिंगनखिबा नोइ मरुसिंग अदु बैलिस्टिक डिपार्टमेंट दा थाजलदुना नोइ मरुदु कमदौना करंबा नोमैदगी कापलापुनो हाबदु थिरमे बैलिस्टिक रिपोर्ट लापा मतमदा महाना अर्चनाबु मफम अदुदा कौरमे महाना हरगलिबसि मसिदा सिजिनरिबा नोमै असे हाइबदी नोमै असिदा यावजरकपा ओरिजिनल बैरल अदुदि लखोलगा मकोइना मॉडिफाइड तौरदुना बैरल अनौबम हापखिबनि अदुगा मसिदा सिजिनरिबा नोमै से ममाटुकी मतमदा अडोंगी ऑफिसर दा कापखिबा नोमै अदुनि हाइदुना हरखे मॉडिगदी बैलिस्टिक रिपोर्ट की मटांगदगेदे मसिगी नोमै सिदा यावरिबा बैरल असे सेमी ऑटोमेटिक वेब बैरल ने अदुगा क्राइम सीन अमदा संगोंबा बैरल सिजिनगरि हाबसिदि ओथोक्तबनि हाइदुना हरखे ममाटुकी मतमदा केसबकी केसदा थिनखिबा नोमै अदु मसिगी नोमै सिनि हाइदुना हरे अदुगा केसब हारिबसि कनानु हाबसि अकोइना खंगे हाबे तरगदे अर्चनागी थरतरुकी ममांगी फ्लैशबैक अदुरा लापा ताखे मरम अदुना महक्सो थातरुकी ममांगी फ्लैशबैक अदुदा अकोइना उबा फंगलिबासे मकोइसो मफम अमदा रेड तौनबैदमता लाखिबनि पुलिस की मिशन अदुना कुथि थिरगलेबासि केशब हारिबा नुपासिबनि अदुगा मकोइना महाकी वेयरहाउस अदुदबो
ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗꯤ ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯕꯦꯀअꯞ ꯑꯗꯨ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯦꯀअꯞ ꯂꯥꯛꯀꯗꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯁꯦꯝꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯟꯅ ꯅꯩꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗ ꯕꯦꯀअꯞ ꯉꯥꯏꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯦꯀअꯞ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯒꯗꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯩꯗꯧꯁꯤꯒ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯦꯁꯥꯗ꯭ꯔꯤꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅꯦ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯦꯌꯔ ꯍꯥꯎꯁ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯋꯦꯌꯔ ꯍꯥꯎꯁ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯂꯩꯔꯝꯕꯅꯤꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃ ꯂꯪꯁꯤꯜꯂꯛꯏ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯗꯨ ꯂꯪꯁꯤꯜꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯀꯌꯥ ꯑꯃ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯨꯠ ꯍꯟꯕ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯁꯦꯁꯥꯗ꯭ꯔꯤꯗ ꯄꯥꯟꯈꯤ ꯑꯃꯁꯨꯡ ꯁꯦꯁꯥꯗ꯭ꯔꯤꯒꯤ ꯃꯊꯋꯥꯏ ꯃꯥꯡꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯃꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯑꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ NIAꯗꯒꯤ ꯂꯥꯛꯄ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯍꯥꯛꯅ ꯀꯦꯁꯞꯀꯤ ꯀꯦꯁ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯀꯦꯁꯞꯂꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤ ꯑꯗꯨ ꯀꯦꯁꯞꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯆꯅꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯀꯣ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯃꯇꯪ ꯈꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯆꯥ ꯑꯃꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯁ꯭ꯃꯒꯂꯔ ꯑꯆꯧꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯃꯔꯝꯗꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯌꯣꯟꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯦꯁꯅꯦꯜ ꯊ꯭ꯔꯦꯠ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯂꯣꯀꯦꯜꯒꯤ ꯄꯨꯂꯤꯁꯅ ꯍꯦꯟꯗꯜ ꯇꯧꯕ ꯌꯥꯒꯗꯕ ꯀꯦꯁ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯔꯆꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯀꯦꯁꯞꯀꯤ ꯀꯦꯁ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯇꯨꯅ NIAꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯆꯅꯥ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔꯗ ꯃꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯕꯦꯀअप ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯣꯐꯤꯁꯔ ꯀꯌꯥ ꯃꯔꯨꯝꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯜꯂꯦ ꯃꯗꯨꯇ ꯅꯠꯇꯅ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯕꯦꯀअप ꯌꯥꯎꯗꯕꯤꯗ ꯍꯦꯛꯇ ꯆꯪꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯕꯦꯀअप ꯌꯥꯎꯗꯨꯅ ꯆꯪꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯤꯡ ꯑꯗꯨꯅ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯕꯦꯀअप ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯂꯝꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯑꯩꯅ ꯀꯜꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯑꯃ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯀꯃꯤꯁꯟ ꯐꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯆꯅꯥꯁꯨ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯐꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯁꯁꯄꯦꯟ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯔꯆꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯆꯅꯥꯁꯨ ꯊꯥ 6 ꯁꯁꯄꯦꯟ ꯇꯧꯗꯨꯅꯃꯍꯥꯛ ꯊꯕꯛ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯣꯏꯟ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯦꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯊꯥ 6ꯀꯤ ꯃꯇꯨꯡꯗꯗꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨ ꯑꯃ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ
ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯍꯜꯂꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ NIAꯗ ꯄꯥꯎ ꯐꯥꯎꯕꯤꯗꯨꯅ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯠꯇ꯭ꯔꯒꯅ ꯀꯣꯄꯤ ꯑꯃꯇꯪ ꯂꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯊꯛ ꯊꯪꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯔꯦꯗ ꯇꯦꯞꯁ ꯀꯌꯥ ꯄꯣꯂꯤꯇꯤꯛꯁ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯆꯅꯥꯅ ꯁꯥꯔ ꯑꯩꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯈꯛꯇ ꯍꯩ ꯄꯣꯂꯤꯇꯤꯛꯁꯇꯤ ꯍꯩꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯆꯅꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯆꯅꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯔ ꯑꯃꯗꯒꯤ ꯑꯔꯆꯅꯥꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯐꯥꯏꯜ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯥꯏꯜ ꯑꯁꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯗꯨꯅ ꯑꯔꯆꯅꯥꯅ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯀꯧꯁꯤꯜꯂꯗꯨꯅ ꯆꯥ ꯑꯅꯤꯗꯪ ꯄꯨꯔꯛꯎ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯥꯔ ꯗꯤꯄꯛ ꯑꯗꯨꯁꯨ ꯀꯧꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯗꯤꯄꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥ ꯊꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯔꯆꯅꯥꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯁ꯭ꯋꯥꯇꯤꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧ ꯍꯥꯏꯕꯗꯨ ꯅꯪ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯕꯤꯁꯥꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇꯒ ꯈꯪꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯆꯅꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯗꯤꯄꯛꯀ ꯁ꯭ꯋꯥꯇꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯐꯣꯇꯣ ꯑꯗꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯔꯆꯅꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯔꯆꯅꯥ ꯊꯨꯡꯈꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯑꯩꯕꯨ ꯐꯣꯂꯣ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯕु ꯁ꯭ꯋꯥꯇꯤꯒꯤ ꯅꯨꯄꯥ ꯑꯁꯣꯛꯅ ꯅꯦꯛꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯦꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯋꯥꯇꯤꯕꯨ ꯑꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔ ꯗꯤꯄꯛꯀ ꯃꯍꯥꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯇꯣꯒ꯭राꯐ ꯀꯌꯥꯃꯔꯨꯝꯁꯨ ꯀꯥꯞꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯑꯗꯣꯝꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗꯗꯤ ꯑꯣꯐꯤꯁꯥꯔ ꯗꯤꯄꯛ ꯑꯁꯤꯁꯨ ꯁꯔꯨ ꯌꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯉꯛꯄ ꯉꯝꯈꯤꯗꯕꯅꯤ ꯇꯧꯕꯇꯕꯨ ꯀꯅꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯅꯪꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯅꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯪꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯆꯅꯥꯗꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯆꯅꯥꯅ ꯅꯪꯅ ꯁ꯭ꯋꯥꯇꯤꯒ ꯀꯣꯏꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯗꯤꯄꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯣꯟꯂꯥꯏꯟꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯐꯥꯎꯕ ꯊꯝꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯋꯥꯇꯤꯅ ꯃꯍꯥꯛꯀ ꯎꯅꯕꯁꯤ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀ ꯑꯩꯕꯨ ꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯋꯥꯇꯤꯁꯤ ꯅꯪꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯗꯤꯄꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯅꯤ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯅ ꯅꯇ꯭ꯔꯥꯁꯇ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯗꯤꯄꯛꯇ ꯍꯪꯂꯛꯂꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯑꯩꯈꯣꯏꯗ ꯊꯝꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯉꯥꯡꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯣꯏꯗꯅ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯤꯗꯨꯅ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯁ꯭ꯋꯥꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯀꯤꯕ ꯑꯃ ꯐꯥꯎꯈꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤꯁꯨ ꯀꯦꯁ ꯑꯁꯤꯗ ꯁꯁꯄꯦꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯁꯇꯗꯤꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗꯤꯄꯛꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯇ꯭ꯔꯥꯁꯨ ꯆꯞ ꯆꯨꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯣꯂꯤꯛ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯨꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯅꯪꯁꯨ ꯁ꯭ꯋꯥꯇꯤꯒ ꯃꯔꯤ ꯂꯩꯅꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯛꯂꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯔꯆꯅꯥꯅ ꯅꯇ꯭ꯔꯥꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯤꯄꯛꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯗꯨ ꯅꯧꯅ ꯑꯃꯨꯛꯀ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯁ꯭ꯋꯥꯇꯤꯒ ꯇꯤꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯑꯃꯒ ꯎꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯗ ꯁ꯭ꯋꯥꯇꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯋꯥꯇꯤꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ
ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯃꯥꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯣꯟꯕꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯃꯩ ꯆꯥꯛꯄ ꯐꯥꯎ ꯈꯪꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯒꯦꯒꯥ ꯌꯥꯝꯅ ꯇꯧꯅꯔꯦ ꯑꯃꯁꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯣꯛꯊꯣꯛꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯏ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯇꯤ ꯋꯥꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯪꯁꯤꯟꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤꯅꯤ ꯚꯦꯟ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯇꯔꯥꯖꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯆꯅꯥ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯈꯤꯕꯗꯒꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯆꯦꯟꯖ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯁꯦꯁꯤꯁꯇ ꯅꯝꯕꯔ ꯌꯥꯎꯔꯤꯕꯁꯤꯁꯨ ꯁꯦꯝꯗꯣꯛꯂꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯒꯥꯔꯤꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯙꯥꯔ ꯀꯥꯔꯗꯀ RC ꯕꯨꯛꯀ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤ ꯅꯇꯔꯥꯖꯇ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯔꯆꯅꯥꯗ ꯐꯣꯔꯦꯟꯁꯤꯛꯇꯒꯤ ꯗꯣꯛꯇꯔ ꯁꯥꯟꯇꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯊꯥꯕꯤꯔꯛꯈꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁ ꯑꯃꯁꯨꯡ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯇꯦꯁ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯦꯆꯤꯡ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯣꯐꯤꯁꯔ ꯗꯤꯄꯛꯀꯤꯁꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠꯇ ꯊꯦꯡꯅꯈꯤꯕ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯃꯦꯆꯤꯡ ꯇꯧꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯃꯍꯥꯛꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯊꯦꯡꯅꯔꯛꯈꯤ ꯑꯥꯔꯇꯤꯀꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤ ꯈꯔꯅ ꯌꯨꯝ ꯀꯌꯥꯃꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯀꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯅꯤꯜꯒꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯀꯌꯥꯃꯔꯣꯝ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯒꯤ UPIꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ID ꯁꯤ ꯐꯣꯟ ꯅꯝꯕꯔ ꯑꯇꯣꯞꯄ ꯑꯃꯗꯒꯤꯁꯨ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯇꯔꯥꯖꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯅꯤꯜꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯤ ꯅꯝꯕꯔꯅ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯤꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯄꯤꯜꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯣꯕꯔꯤ ꯑꯗꯨꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯀꯄꯤꯜꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝ ꯃꯃꯥꯏꯗ ꯃꯥꯏꯈꯨꯝ ꯎꯞꯂꯗꯨꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯦ ꯑꯗꯨꯒ ꯂꯨꯠ ꯇꯧꯕꯗ ꯅꯠꯇꯅ ꯍꯟꯗꯛꯇꯤ ꯃꯤ ꯑꯃꯁꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯀꯄꯤꯜ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯣꯕꯔꯤ ꯑꯗꯨꯒꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯍꯌꯦꯡꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯄꯤꯜ ꯂꯩ ꯑꯃꯁꯨꯡ ꯀꯄꯤꯜ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯅꯤꯜꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯒ ꯃꯃꯥ ꯂꯩꯈꯤꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯐꯣꯟ ꯑꯁꯤ ꯔꯤꯆꯥꯔꯖ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯛ ꯑꯃꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯟꯇꯣꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯧꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯍꯥꯛ ꯒꯥꯔꯥꯖ ꯑꯃ ꯍꯥꯡꯂꯗꯨꯅ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯂꯧꯈꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯑꯔꯆꯅꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ NIAꯗ ꯃꯍꯥꯛ ꯑꯁꯤꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯦꯇꯔ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟ ꯔꯤꯖꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ NIA ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯦꯂꯪꯒꯥꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯣꯐꯤꯁꯔ ꯑꯔꯆꯅꯥꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯔꯤꯕ ꯀꯦꯁꯞꯀꯤ ꯃꯇꯥꯡꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯐꯥꯏꯜ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ NIA ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯔꯆꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯁꯞꯀ ꯈꯨꯠꯊꯣꯛꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥꯗꯨꯁꯨ ꯀꯦꯁꯞꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯈꯔꯁꯨ ꯄꯔꯁꯣꯅꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯗ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ NIAꯗ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯂꯦꯇꯔ ꯊꯥꯔꯛꯈꯤꯕꯁꯤ ꯐꯅꯌꯥꯝꯂꯛꯇꯤ ꯌꯥꯝꯂꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ NIA ꯖꯣꯏꯟ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟ ꯑꯗꯨ ꯄꯤꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯇꯝꯗ ꯊꯥ 3 ꯑꯃꯨꯛꯇꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯊꯥ 3 ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯥꯒꯗ꯭ꯔꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯗꯤꯄꯨꯇꯦꯁꯟꯗ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯍꯜꯂꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯕꯤ ꯑꯣꯏꯅ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯔ ꯕꯤꯀ꯭ꯔꯥꯟꯅ ꯑꯔꯆꯅꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯦꯁꯞꯄꯨ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯁꯞꯀꯤ ꯐꯥꯏꯜꯕꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯆꯅꯥꯅ ꯀꯔꯤ ꯍꯥꯏꯕꯤꯔꯤꯕꯅꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ NIA ꯖꯣꯏꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨ ꯌꯥꯝꯅ ꯐꯕ ꯇꯟꯖꯥ ꯑꯃ ꯂꯥꯛꯂꯤ ꯅꯪ NIAꯗ ꯖꯣꯏꯟ ꯇꯧꯕ ꯌꯥꯒꯅꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯑꯩꯗꯤ ꯀꯦꯁ ꯑꯃ ꯄꯥꯏꯔꯤ ꯑꯗꯨꯒ ꯀꯔꯝꯅ ꯍꯨꯟꯗꯣꯛꯑꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯀꯦꯁ ꯑꯗꯨ ꯅꯪꯒꯤ ꯁꯨꯄꯤꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗ ꯁꯤꯟꯅꯍꯜꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ NIAꯗ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯔꯆꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
ꯑꯩꯗꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯪꯂꯛꯄ ꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯤ ꯁꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯥꯟꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯆꯅꯥꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯐꯝꯗꯔꯛꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯃꯛꯅ ꯌꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯑꯔꯆꯅꯥꯅꯁꯨ ꯑꯦꯟꯑꯥꯏꯑꯦꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯔꯆꯅꯥꯅ ꯑꯅꯤꯜꯕꯨ ꯃꯍꯥꯛꯀꯤ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯄꯥꯎ ꯐꯥꯎꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨ ꯑꯔꯆꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯔ ꯃꯦꯀꯥꯅꯤꯛ ꯑꯃ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯗꯕꯒꯤ ꯃꯉꯣꯟꯗ ꯇꯠꯇꯅ ꯁꯦꯝꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯩꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯆꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯄꯨꯡꯈꯥꯏ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯌꯥꯗꯕꯒꯤ ꯃꯉꯣꯟꯗ ꯁꯦꯝꯍꯟꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯆꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯃꯤ ꯊꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯂꯧꯈꯠꯇꯨꯅ ꯄꯣꯔꯛꯂꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯅꯤꯜꯁꯨ ꯀꯤꯔꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯇꯥꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯅꯣꯡꯃ ꯍꯣꯇꯦꯜꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯥꯜꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯁ꯭ꯋꯥꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯦꯀꯥꯅꯤꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯨꯟꯗꯥ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯄꯨ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯕꯤꯁꯥꯜꯕꯨ ꯀꯤꯍꯜꯂꯗꯨꯅ ꯃꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅꯗꯤ ꯆꯨꯝꯅꯇꯒꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯅꯪꯅ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯟꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯤꯂꯤ ꯑꯔꯆꯅꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯅꯇ꯭ꯔꯥꯁ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯂꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯁꯟꯇꯣꯁ ꯊꯤꯕ ꯆꯠꯄꯅꯤ ꯁꯟꯇꯣꯁ ꯊꯤꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯒꯨꯒꯜ ꯃꯦꯞ ꯌꯦꯡꯂꯨꯕꯗꯒꯤ ꯂꯝꯕꯤ ꯑꯣꯜꯂꯗꯨꯅ ꯃꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯒꯦꯔꯦꯖ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟꯇꯣꯁꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯣꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯇ꯭ꯔꯥꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯆꯅꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯟꯇꯣꯁꯁꯤ ꯀꯝꯗꯧꯅ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯔꯆꯅꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯇꯤꯚꯤꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯍꯜꯂꯤꯕꯁꯤ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯍꯤ 9ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯂꯦꯞꯇꯣꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯁ ꯑꯁꯤ ꯐꯦꯛ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯎꯠꯂꯤꯕ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨꯗꯤ ꯑꯔꯆꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯣꯄꯤ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯔꯤꯗ ꯊꯦꯡꯅꯈꯤꯕ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯔ ꯑꯃꯗꯤ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯥꯎꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯃꯛꯅꯤ ꯃꯈꯣꯏꯅ ꯄꯥꯏꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯔꯣꯕꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅꯕ ꯂꯣꯟꯗꯥ ꯑꯁꯤ ꯂꯣꯜꯂꯤ ꯀꯔꯤ ꯂꯣꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯤꯇꯨꯔꯤ ꯂꯣꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯆꯅꯥꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯅ ꯇꯤꯚꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯂꯤꯕꯁꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯆꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯀꯤꯗꯅꯦꯞ ꯇꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯐꯨꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯟꯇꯣꯁꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯖꯈꯤ ꯑꯃꯁꯨꯡ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯐꯣꯔꯦꯟꯁꯤꯛꯇ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯁꯥꯟꯇꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯊꯦꯡꯅꯈꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯁꯤꯡ ꯑꯗꯨꯒ ꯔꯣꯕꯔꯤ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯁꯤꯡ ꯑꯗꯨꯒ ꯃꯦꯆꯤꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯂꯩꯕꯒꯤꯗꯃꯛꯇ ꯃꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯟꯇꯣꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯅꯇ꯭ꯔꯥꯁꯅ ꯇꯞꯇꯅ ꯐꯨꯔꯝꯃꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯌꯣꯠꯅ ꯊꯥꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯨꯔꯤꯕꯅꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄꯨꯂꯤꯁ ꯎꯕ ꯃꯇꯝꯗ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ
ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯒꯥꯔꯥꯖ ꯑꯗꯨꯗ ꯒꯥꯔꯤ ꯍꯨꯔꯥꯜꯂꯛꯄꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯁꯤꯟꯗꯣꯛꯄ ꯑꯃꯁꯨꯡ ꯆꯦꯁꯤꯁ ꯅꯝꯕꯔ ꯑꯁꯤ ꯇꯦꯝꯄꯔ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯇꯥꯇꯥ ꯃꯤꯅꯤ ꯚꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯦꯁꯤꯁ ꯅꯝꯕꯔ ꯑꯃꯁꯨꯡ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯗꯨ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯤꯒꯤ ꯇꯥꯇꯥ ꯃꯤꯅꯤ ꯚꯦꯟ ꯑꯁꯤ ꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯟꯇꯣꯁꯁꯨ ꯃꯗꯨꯒꯤ ꯇꯥꯇꯥ ꯃꯤꯅꯤ ꯚꯦꯟ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯇꯥꯇꯥ ꯃꯤꯅꯤ ꯚꯦꯟ ꯑꯁꯤꯗꯤ ꯑꯩꯅ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯂꯣꯏꯅ ꯁꯤꯟꯗꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯆꯦꯁꯤꯁ ꯅꯝꯕꯔꯗꯨꯁꯨ ꯑꯩꯅ ꯇꯦꯝꯄꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯙꯅꯟꯖय ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯃꯁꯨꯡ ꯆꯦꯁꯤꯁ ꯅꯝꯕꯔ ꯑꯁꯤ ꯁꯦꯝꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯙꯅꯟꯖय ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗ ꯐꯥꯎꯅꯕꯅꯤ ꯗꯥꯏꯔꯦꯛꯇꯤ ꯎꯅꯗ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯙꯅꯟꯖयꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯙꯅꯟꯖयꯒꯤ ꯅꯝꯕꯔ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯁꯥꯟꯇꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯣꯕꯔꯤ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯆꯅꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯅꯥꯇꯀꯥ ꯕꯣꯔꯗꯔꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯔꯆꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯔꯅꯥꯇꯀꯥꯒꯤ ꯕꯣꯔꯗꯔ ꯑꯗꯨꯗ ꯙꯅꯟꯖय ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯆꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯑꯔꯆꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯅ ꯐꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯅꯝꯕꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯍꯤꯌꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯁꯨꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯍꯤꯌꯥ ꯍꯥꯏꯔꯤꯕ ꯄꯥꯔꯠꯅꯔ ꯑꯗꯨꯗꯤ ꯀꯗꯣꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯗꯣꯝ ꯏꯊꯤꯜꯂꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯇꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯂꯣꯍꯤꯌꯥ ꯊꯤꯕ ꯂꯥꯛꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯍꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯉꯁꯥꯏꯒꯤ ꯕꯦꯔꯦꯜ ꯁꯤꯜꯂꯕ ꯅꯣꯡꯃꯩ ꯑꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯍꯤꯌꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯍꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯔꯆꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯣꯍꯤꯌꯥꯅ ꯑꯔꯆꯅꯥꯕꯨ ꯏꯟꯊꯨꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯅꯁꯨ ꯂꯣꯍꯤꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯂꯣꯍꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯒꯟ ꯄꯣꯏꯟꯠ ꯊꯝꯅꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯣꯍꯤꯌꯥꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯥ ꯇꯔꯨꯛꯀꯤ ꯃꯃꯥꯡꯗ ꯀꯦꯁꯞ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯄꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯆꯅꯥꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯑꯦꯝ ꯆꯨꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯁꯞꯇ ꯑꯃꯠꯇ ꯄꯥꯜꯂꯝꯈꯤꯗꯦ ꯑꯃꯁꯨꯡ ꯀꯦꯁꯞꯅ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯤꯡ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯍꯤꯌꯥꯒꯤ ꯃꯈꯣꯡꯗ ꯄꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯂꯣꯍꯤꯌꯥꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯂꯣꯍꯤꯌꯥꯗ ꯋꯥꯍꯪ ꯄꯥꯎ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯅꯥꯅ ꯅꯦꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯍꯤꯌꯥꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯎꯅꯈꯤ ꯎꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯁꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯆꯅꯥꯅ ꯑꯁꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯈꯤ ꯑꯁꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯂꯣꯍꯤꯌꯥꯕꯨ ꯅꯦꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡꯕ ꯁ꯭ꯋꯥꯇꯤ ꯍꯥꯏꯔꯤꯕꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯕꯤꯁꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯅꯤꯜꯅ ꯕꯤꯁꯥꯜ ꯑꯃꯁꯨꯡ ꯁ꯭ꯋꯥꯇꯤ ꯎꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯁꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅꯁꯨ ꯁ꯭ꯋꯥꯇꯤ ꯍꯥꯏꯕꯗꯤ ꯃꯇꯦꯡꯕꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯨ ꯎꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯄꯔꯥ ꯑꯃꯠꯇ ꯃꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯣꯍꯤꯌꯥꯕꯨ ꯅꯦꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯆꯅꯥꯗ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯍꯤꯌꯥꯁꯨ ꯇꯥꯇꯥ ꯃꯤꯅꯤ ꯚꯥꯟ ꯑꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯊꯣꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯐꯨꯜꯂ ꯆꯦꯟꯅꯕ ꯊꯣꯔꯛꯈꯤ ꯐꯨꯜꯂ ꯆꯦꯟꯅꯕ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯇꯤꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯁ꯭ꯋꯥꯇꯤꯕꯨ ꯐꯥꯈꯤ ꯕꯤꯁꯥꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯇꯔꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯈꯣꯏꯗ ꯑꯦꯝ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯃꯅꯤꯡꯗꯒꯤ ꯕꯤꯁꯥꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯨꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨ ꯄꯣꯏꯟꯠ ꯕ꯭ꯂꯦꯡꯗ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯇꯤꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯛ ꯑꯗꯨꯁꯨ ꯈꯪꯈ꯭ꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯋꯥꯇꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯁꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯣꯛꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯇꯩꯃ ꯑꯗꯨꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯗꯦꯗ ꯕꯣꯗꯤꯗꯨꯒꯤ ꯃꯅꯥꯛꯇ ꯕꯦꯒ ꯑꯃ ꯂꯩꯔꯝꯃꯤ ꯕꯦꯒ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ
ꯃꯍꯥꯛꯇꯤ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯗꯤꯄꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯅ ꯎꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯆꯨꯅꯥꯅ ꯅꯪꯅ ꯄꯔꯥ ꯇꯝꯕꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤ ꯑꯅꯤꯒꯤ ꯊꯋꯥꯏꯗꯤ ꯃꯥꯡꯂꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯗ ꯈꯛꯇ ꯕꯗꯅꯥꯝ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗ ꯁ꯭ꯋꯥꯇꯤꯒ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯥ ꯑꯅꯤꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯃꯛꯁꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯂꯤꯁꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯁꯤꯒꯤ ꯅꯣꯡꯃꯩꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯔꯣꯕꯔꯤ ꯇꯧꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯁꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯋꯔ ꯑꯗꯨꯗ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗꯤ ꯀꯦꯁꯞꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯖय ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯞꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯕꯤꯔꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯀꯦꯁꯞꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯈꯤ꯫ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ NIAꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯀꯦꯁꯞꯀꯤ ꯃꯤ ꯑꯃ ꯃꯍꯥꯛꯅ ꯐꯥꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯟꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ NIAꯗ ꯑꯃꯨꯛꯀ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯆꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯍꯥꯛ ꯃꯪꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ NIAꯗ ꯖꯣꯏꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯤꯝꯁꯤꯡ ꯑꯗꯨ ꯀꯦꯁꯞꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ꯫